Hayengdagi hogdoriba Board of Secondary Education Bosem Manipur na lauba class 10 exam asida Songbung Sairemda leiba P Namjoklung High School gi oina Maheiroi Kuntrai hanbagi form fill up ki Senpham School Authority na Bosem da Piramdare Maheiroi sing exam thaba phangloi daure khoisauna raba Maheiroi sing gi mama mapa sing ngasi numidang school asida thomjin krai School da lakiba Maheiroi sing gi mama mapa sing gi maiki digi phongdorakpada exam thagadaba Maheiroi sing gi admit card asi exam watlingai da PB na ba haijabada School Authority na exam nongma watlingai da pigani haiduna matam thaduna lakibani ngasi admit card lauraga exam mai paknaba lai khurumge haina lakpada mama mapa singna masa singidama pirakiba form fill up ki Senpham Bosem da pihodabana maram oiraga exam thaba yararoi haina School Authority gi maiki digi khanglaki Asigumba mathong huktaba thong sathariba school asida mari lenaba singna mideng sangbiu haiki amaromda school asigi secretary cum principal in charge Andrew Palmaina phongdor khibagi matungina yumge ana ayek yawbuna maram oiraga Maheiroi singi form fill up tawnabagi damak Maheiroi singna matam sana sel piraklabasu matam sana Bosem da pi hogdrai form fill up ki last date loi khraba matungda form fill up tawnaba honabada Bosem na yakidabani haibu wafam thamki I sarpa yung pagkakata ng matam sila ay na nanlay kurum na nagpunta na pulong na kapag matam da isang kapalaram kaba imikapiti imikap pangkutin hay hapta matama kay man imikap pangada matam do deta ngasi katang imikap pangdahabiti mapa mo ina kawoy siya na nuwaite ay wakan di isa mas hoy ba je ay po sila bisoy ni isa mo kutak to mi hap ka sama na happy bis ay iskun jibo matam na gibi tinjalo pa may wakan matunda smashin tarpata gadi kadi oine tung ko si asuram saw school ling khalaga wazam gi mathora nahangai na lampak ta nungsa yar phama mahutta isa singi kai wali kai don ke masian ba yada basini school program ka la azu rajal ba khoida pau pipi raga eni sini somai ta thong ta sin tong doi pam ja gi adu soi hai ta ga ngasi kadang sini kai mangi soi di bano si school gi am section da mangu matong ne ba None of the everything no we are last king king results king results consequently not sure person issue kung hajinan di gajan sing request of the siya ko na school site exposure diya yang sih next year कुछ कोई दिन करना कोई करना को नजर है हर का ना तो जना था हल्ले हर का